Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau. Thadaudi Kuki Ntte Haikhre wafam MHA gi advisor AK Misra da mayek sengna khangankre. Thadou NP Manipur team gi mihut kangbu amana Delhi gi North Block to lairiba Ministry of Home Affairs ka office ta MHA gi advisor AK Misra ga unaduna Thadou furuf Kuki Ntte haina mayek sengna khanganbaga loinana Manipur da tholiba ethnic violence asida miyamna Thadou furuf Kuki oina ubibadagi furuf asina thengnariba awaba kaya mayek sengna paudamduna khangankre. Thadou NP Manipur team gi President H James Thadou amasung General Secretary Michael Lamjathang haukifna Luching bamut kangbo aduna thasi ki taraga tareta AK Misra ga unakiba aduda makhoi gi maikei dagi Thadou furubasi Kuki Ntte Kuki gi makhada Thadou Leite Kuki ga Thadou ga tongan ba identity amamamni adubu laibak thibadi Thadou bu Kuki oina lana ubadagi kumja 2023 gi May 3 dagi Manipur da thorakliba Kuki amasung mitei furufani gi ethnic balance asida Thadou furuki miyoi kaya ama awaba kaya mayoknari haina phongdoki Team gi maikei dagi phongdorakibada furufani gi marakta kuthongnariba sida nakal animakta miyoi kaya ama punsi lomkiba sida party anima sigi manung chandaba tokhaiba furup ama oiriba Thadou gi micham kaya amasu punsi pikhamnakre tholibalana sida miyamna khangbidana Thadou furup ki miyoi kaya ama victim oiduna lagli Thadou gi identity bu Kuki supremacist force ki makhutta haukiba chahi kaya si lerakhi maroina Kuki supremacist militant group sing amadi makhoi gi parental civil organization singi khubam nungda laiduna khudongcha daba kaya mayoknaduna lakhi haina su AK Misra da khangankri team gi maikei dagi makha tarduna Thadou furuf ki oina Manipur da santi amadi mausa gi punsida hanjilakna ba honaduna lakli peacemaker ama oina Thadou community na lamdam asida khunda minariba furuf sing marakta nungsi chanana laiminana ba honaduna lakli adubu anti-peace group sing na furuf asida makhal kaya gi ki khang piba amadi hingsa gi thawong kaya ama chatharakpadagi awaba kaya mayoknaduna lakli haina su phongdoki Thadou tribal community mayek sengba identity amadi Thadou community na lauriba thodang bu sakhangbaga loinana AK Misra na su government of India na Manipur da santi gi punsida hanjilakna ba lauriba thodang sing khanganki loinana miyana Thadou gi top pa identity da chamamna ba leibadagi furup asina mayoknariba khudongcha da kaya asigi matangda mahakna nungaitaba phongdoki loinana Thadou community na Manipur da santi hanjilakna ba honabada lauriba thodang bu AK Misra na pen phongdoki MHA gi Northeast advisor AK Misra ga unaba du da Manipur da khwaidagi chawba tribe ama oina Thadou community da maru oiba stakeholder ama oina Manipur da tungkoina chatnagadaba warosin ama puraknaba angamba thakta honagani haina su Thadou NP Manipur gi mayut sangi maike dagi phongdoki haina team gi joint secretary Mangau Thadouna Thadorakpa cherol amada phongdorukli panba yabadi mamang chahi 2024 da Thadou NP Manipur na senduna Guwahati da pangthokiba Thadou convention da Thadou community Kuki ga mari lenade Thadou amasung Kuki tongan ba identity amamamni haina lauthokpa laikhrabani Manipuri law classical language ki thakta chalhanaba muhanna recommendation thanaba honari khulngakpa fabana waroisin oiroi MP sana jawba fibam asi oiraknaba chen chongkiba sing wakhal taba matam oire asingba saduna ngamna bangangbana June 18 dagi hena sathiba ihok thorakpada khambina ba lairoi Ningthau Leishemba Manipur gi lon bu leiba asigi Classical language ki thakta chalhanaba chief secretary gi mieng makhada state level classical language committee ama semduna amu hana thuba matamda center da recommendation thana ba honari haina Rajya Sabha gi MP Maharaja Sana Jawba Leishemna phongdokre research forum Manipur reform amasung GB Women College anina punna senduna ngasi college asigi auditorium da pangthokiba taraga taruk suba malem gi mamalon numit thoramda athoiba mithunglen oina wa ngangladuna Mathaki wafam asi phongdokhibani MP Sana Jawba Leishemna makha tarduna hai mahagi maikei dagi Manipuri lon bu India ge classical language ta chalhanaba angamba thakta honaduna lakli laibak thibadi political gi chorangna ba kaya thorakpana maram oiraga matam chana chanmangam hodre adumapu makhata na Manipuri lol asibu classical language ta chalhanaba gidamak award pa soiba sing mention ba amadi hapchinaba chief secretary da aiba cherol thaduna state level committee gi mifam ama kaunaba khangankre Mifam asida expert sing yaholaga center da recommendation thagani karigumba Manipuri lona India ge classical language ta yawkhrabadi miyamna imalon miraibagi chang hantharakani masige iroina na maheroi sing da su khudong chaba kaya fangani masida su natana imalon chawkhanabagi mathau taba santhang kaya su center gi maikei digi kaitharakani haibaga loinana language ki thakta chalhanba khakna thaba Manipuri lona silaiba asigi Selyekta hamnaba UPSC exam da Manipuri lona pakhum piba yahanaba ma ki maikei digi leptana honari haikhi mahakna makha tarduna
Manipuri lon asi cheksilhaudrabadi chahi kharagi matungda mutkiduna maming khakta ngaihaugadra haibagi mipaiba leiri Bangladesh leiriba Bangladeshi singna mamalon nungsiba ihau aduna sakhangduna UN numit ase International Mother Language Day haina lauthokibani amadi makhoi mamalon nungsingba singi magun adu aikoi khudingmakta chenaba honafam thoi mapung oiriba Manipuri lon asi khakta kannaba honabagi mahota lamdam asida leiriba yellow furup apikpa singi mangsilakliba lola sibu kannaba khudingma honaminasi lamdam asida punna khundaminariba furup manga taruki lon sizinaba watpadagi mangkhiba leikhrabani naha oiriba sing maruoina maheiroi singna isagi lon asibu sizinabagi hainabi laihanba changi Manipuri lon khakta natana Manipurgi yamna maru oiba jagoi ama oiriba lai harauba jagoi asisu UNESCO gi Intangible Cultural Heritage Humanity gi manung chanaba su mahaki maikaidagi kanna honari haina wafam su thamki thoramaduda Language Planning and Implementation ki Director Leishemba Kanta GP Women College ki Principal Professor Longjam Rajan Reform ki President Professor Tingakham Evol yauna GP College ki Mayoroi Singh amadi tongan balup sing imiut sing sarugyaki thoramaduda Manipur University ki Manipuri Department ki Head Arambai Professor Toijam Tamfa IIT Manipur ki Assistant Professor Nongmai Kakpam ke Surgeon na Resource Person oina sarugyaki thoramadu ki manung chana reform na puthokpa souvenir amasu phongki Nakalamaromda thoramadu yauraba tungda pawmising na hangba wahangi paw khumpiraduna MP Sana Jawba Leishemba hai tholi belana sina miyam kham thengna ware Hauji state asida oirliba fibam asi yenglaga political game tongaduna leiba asi matam sangtharaglabadi afaba oiro ekoi puna lingjel manaduna tholiba irang asi waroshin praktuna miyamgi awaba kohanba changi athubada popular government lahanabagi lambida thabak tawminaba mathau tai haukiba nongmani ni asida khulngakpa kaya fariba sigi horakfam soidina thinarakani asiguma fibam ama state asida oiraknaba sin langkiba amadi chen chongkiba sing wakal tabiu Miyamna wariba mipaiba pogliba amadi leifam chafam khangdriba si kongnaba thubada sinba fai natrabadi June 18 dagi hena sathiba iho ama Manipurda thorakloi hainingai leite asingba saduna ngamna bangangduna leibanadi khanghaudana miyamna iho horakpada khambinaba leiroi Governor unaruraba matamdasu mahaki maikedagi khulngak pasingna ngasi oiriba phibam asi masana oirakiba natte ohelakhibani maramaduna ningthina mainstream da purakna honabiu makhoi anti national anti India Ntte Haikhre wafam mayek singna thamlamki sana jawbana makhatan hai India lenga ke soibasu lai Manipur lenga ke soibasu lai khulngak pasing asi micham ngaktani thokningdana thokhiba natte phibam na ohelakhibani makhoi asi ningthina mainstream da purakpa changi na trabadi masina hena sathiba ama lakpasu yai khulngak pasing asi khoigi future ni makhoi kanbi bachangi state asida thokliba irang asi lakshinaba central force amadi state force na karimata tawkhidabadagi khulngak pasing thorakpani khulngak pasingi mathakta akanba action laukatuna aranba lambida chatkhiba tarabadi Manipur asi chahi kuntra nipu maning handuna chatlagani haina su governor da thamlamki khulngak pasing fabana waroshin oiroi governor na numitarani gi matham thakhiba sigi mangoina na khulngak pa fabagi thabak chathariba si afaba khongthang oiroi